Kungang amada laiba yum amagi warini. Ramesh ki Macha Nupa Arush Dubai da thabak ama fangladuna Dubai chatpa tarami. Arush ki masak matau fajabi nupi adu Thadokheduna chatpa tarami. Makubok Ramesh maithong maka lamlami. Macha Nupa Arush na paba na nahakpu nungsi na thambigani. Ramesh na icha nupa thawai wagano. Sonia bu aina ningthi na nungsi na lehengani. Arush na mahakin nupibu nungsi na konbiduna kainarami. Airport chatnaba gari aduda tongkhatuna satkre. Mayam gidamakda anoba wari ama puduna lakshabani. Mayam punumak makha makubok amadi mamou nupi kari tholakpagi haibadu mayam punna loiba faudang taminasi. Arush satkraba matung mathangi numini Soniana ayukta Makubokda cha pirami. Makubokna Soniada Sonia sida famo aigi inakta famo wari ama haige ai ithanta leibasi nungaitre aigi inakta asum leigadaba aibu yengsinbiba aigi seba tawba ngamba miyoi ama pami aduna ai nupi ama thirage haina khalli. Soniana hairagi ikubo karino nahakna hairiba ai leidi sidi aina ningthina yengsinbigani nahakpu harauta yamna lehengani nahakna haiba khuding ai ingani thauda khuding aina ngakna chatkani. Ramesh ki maithong momon nokjai fari Sonia yengba tare nangna ai karamna nungaina thamgi haibadu. Soniana karino aduk hatu hathoriba karigino yum asida aikhoi ani khaktani leiriba ai numdangda karigumba ama pijage. Soniana chagi plate adu paikhatuna kitchen lomda chatkhi. Makubok matungdagi yengduna maithong maka lamna noktuna lehoi. Ramesh mamou nupi dabu adum yengduna leirami. Mamou nupina lamwai taiba fi suba amadi chak thongmana chingba hairami. Thabak tawba matamda nahaki inafi adu loktho thabak fajana shuba ngamnanaba nungdang amani mahaki famungdagi hawgattuna mamou nupigi ka tamna lai. Sonia mingsel mamangda leptuna masam semlami. Makubok ka manungda changlagi. Soniana ikubok kari tawragi karigumba darkar tabra. Ramesh sangsillaktuna mamougi mathakta tusilagi aduga mamougi makhwang adu paiduna phamung mathakta tusilagi. Sonia ipapakhali mihun adu khara thuna chongi aduga yamna thuna mahaki inafi adu lokhali. Mahakna inafi adu insilli shor khara thuna holi pukning fathanaba honai hairagi ikubok madudi karino. Makubokna yamna thuna aina soikibani adubu makuboki mityeng adu mityeng amani ngakpiyu. Sonia ai khudi thikibani aigi hidak adu kadaida thamge haiduna hangba changlakpani. Soniana ikubok nahaki kada changbiyu ai hidak adu puduna lake. Mahaki kadagi thokre ngaihak leiraga hidak adu piramlaba tungda mapuroiba Arushta video call tawi. Mahaki fajaba wahai nungshiraba khonjelna yamna ki mauna mahaki fajaraba sakfam amadi figure uttuna fi roll fajaraba hongduna mobile aduda record tawduna leirami. Noktuna thamoigi oiba wari kaya ama mahakna sanami. Makubok Ramesh mamou nupina sanariba wari sing adu thungnaudagi tuminna tarami. Wari sing adu tabada Makubok yamna sounding ba fawi tuminna thokre thamoida karigumba ama khanba mali. Mathangi numini Sonia mahaki kada mathanta mobile pairaga leiringaida mapanlomdagi nupi amagi makhol tabadagi mahak yamna pakhatna mapanlomda thoragi. Mapanda Ramesh nupi amaga noktuna wari sanarami. Soniana khara saurapna ikubok nupi asidi kanano. Ramesh na kumlagi imong nupi aina hana haibaduni nupi atombi ama tiba pami haina aina mahak asi aigi nupi oina thamlage ningle. Sonia asawa fathaba ngamdana karigumba amatta hairamdana imungda changkre. Mahaki thamoinadi Makubok adu ani shubi nupi thiba pamlamde maramdi mahaki maral mathum adu mahakna oiba pamlami. Karigumba luhongkiba tarabadi atomi nupi aduda maming loina pankhrani mahaki okhigani karisu fanghoroi haina khalami aduna mahaki oiba karisu fanghoroi haina mahakna khalami. Numittugi nungdangda Soniana Makuboki kada sangom buragi thong adu thilli. Matamduda Makubok mahaki famungda leirami makutta che amadi ariba photo khara yengduna leirami. Soniana thong adu thilakpa aduda khara thuna che sing amadi photo sing adu thamjinki. Sonia sangsilagi sangom adu table mathakta thami. Ikubok nahak waram lagani kok aduda massage khara tawjaraki. Ramesh na makok adu paiduna yai imong nupi massage khara tawrakpa yai. Sonia mahakna ilakpa inafi adu leimaida thadakri. Makuboki makok adu paina
Soniana Makubokta Ngataragi. Makubokna, Karino Sonia, Nahanga Toriba say Karino. Soniana, Ikubok, Aidi Nahaki Tamoy Adubu, Haraunaba Honazabani, Naha Karishu Wagano, Ailaina Laina, Atopa Nupi Ama, Luhung Bagi Kari Matautagani, Rames, Yamna Ang Pafawe, Soniabu Matanunda, Tapna, Aduga Hairagi, Mamou Nupi, Nahak, Ayakna Haiba Pumba Yarbadi, Nangonda Aigilantum, Pumba Sinagani, Aduga Wariba Amana, Ivanigi Mari Asibu, Arusna Kankiba Tarabadi, Karam Tauba, Soniana Mamou Noktuna, Pakum Piragi, Ikubo, Mangonda Kanana Haigani, Aduga, Mahakti, Karamba Matamda, Halakani Haibasu, Kangbanati, Mahakpu Kari Maral Lairagi, Mahakti Kari Sulaitaba, Mioini, Maral Matumpaiba, Mioina, Nungsina Tambibangambani, Makubok, Matang Aduda Karang Nakpa Fawi, Soniabu Manak Nakna Chingsili, Fari Sonia, Adudi, Nasi Nungdang, Agi Famungsida Tumnasi, Sonia, Karisu Haidana, Famungduda Tumtakri, Ating ba Ahingni, Ramesh, Tuminna Hawatuna, Soniagi Ka Tamna Sanglami, Ka Manung Adugi Kachin Koya Sing, Koyeng Yenglami, Karigumba Ama Mahak Natirami, Kona Thangda, Almira Aduda, Mitfam Yengduna, Table Pot, Table the Kinanaba Gamla Ama, Mahak Pakatuna, Almira Matak Aduda Tamlami, Adudagi Halaktuna, Mahaki Kada Changduna, Tumkri, Matangi Numid Adudagi, Soniana Makubok Adubu, Senaduna Lerami, Karigumba Kanda, Makut Paiduna, Karigumba Kanda, Matambak Takta Pamduna, Makut Aduna, Makuboki Lengjumda, Nanduna Momon Nokjay, Makubok Rames, Kara Hainadaba Fawi, Mamai Ontoi, Tamoida Karigumba, Ahongba Ama, Kanba Amagumtawi, Sonia so, Makuboki Hainadaba Mong, Adubu Kangduna, Mahakna Tamoi Shokna Kapi, Matangi Nungdangni, Sonia, Mahaki Kada Kana Kapi, Tamoi Shokna Kapi, Makol Adubu Taraduna, Makubok, Mahaki Kadagi Lai, Tong Hangdoktuna, Changlagi, Mamou Nupi, Kari Tauragi, Nahakpu, Karigino Kapiba, Soniagi Konjel, Kara Tawai Wabagi, Mawong the Kapi, Mahaki Famung the Pamduna, Mahaki Maitong Pumba, Pirang Dana Sinba Tungkri, Mahak Karahena Kana Amuk Kapi, Tamoyam na Sokpa Amagum Kapi, Mahagna, Ikubok, Karino Nahakna Iwanda, Tawidiba, Aigi Punsidi Mangli, Ayak Karisu Kangjadi, Nahakna Ayaki Ijat Manganbiri, Ramesh, Kara Mamang the Sangshinduna, Sonia, Kari Tauragi, Asingba Duhayo, Karino Nangna Haidiba, Aibu Amukta Gyan Tahalo, Sonia na Hairagi, Ikubok, Ayhak Ayuktagi Yamna Uribani, Aymatam Lepkri, Masi Pumnamak Nahakna, Tohan Bangaktani, Nangna Aigi Punsibu, Lekha Tananaba Sinbani, Aigi Mai Asi Samas Asida, Karamna Utkani, Ramesh na Sonia da Hairagi, Masi Karamna Uitokani, Aina Karisu Akaiba Satkibalaiti, Nangna Lana Kali, Makuboki Wahai Adu Achumba Mali, Sonia na Amok Hairagi, Ikubok, Nahak Ningsingba Toktraba Mali, Ahal Kara Oshilakpa Aduda, Peng Joyraba Mali, Nahaki Ka Manungda, Nangna Patabali Chat Kaya Ama Chatakiba Natra, Mapuroiba Amana, Mahaki Nupida Satagadabali Chat Ado, Nahang Sataki, Aduga Haujingna, Angang Machadauna, Karigi Kandi Hadina Hajili, Soniagi Konjel Ado, Adukimatik Hona Nganglami, Yumtangnaba Miam Pumba Tarasanu Haibagi Matagum, Kanda Nganglami, Rameshna Kara Taptana, Sonia da Hairami, Fare Mamou Nupi, Nahangna Hairiba Wa Ado, Achumbani, Nang Wagano, Ai Pumnamak Fanaba Honagi, Nangna Haiva Aduni, Ayakna Tauba Pamniba, Wari Asimiyamna Kankiba Tarabadi, Aikui Animak Ijat Loina Mang Batari, Soniana, Fare, Ikubok, Ayakpo Kaidonunda, Naitom Tahangi Kangano, Matangi Numini, Ayuk Anganba Aduda, Ramesh, Masak Matau Fazabi, Luhong Bagi Dress Amada, Makoi Ani Noktuna, Nungaina Wari Sanarami, Soniana Pibam Adu Uduna, Mahak Adukimatik Saurami, Mahagna, Ikubok, Nahak Asi Kanano Haiba Ai, Masak Fazana Kangle, Ikubok, Mahak Asi Kanano, Ramesh na, Mamou Nupi, Mahak Asi Aigi Nupini, Ai Mahaka Luhongle, Ngasidagi Mahak Asi Nahaki, Nanembok Oirabani, Soniana, Aidi Ikubok po Nungaina Thamnaba, Punamak Sem Saduna Leirabani, Aduga Karigi Nahakna Amuk Luhongli, Soniagi Mamit Ado Yamna Sauduna Mamit Ado Yamna Ngangkri, Ikubok, Nahak Aigi Kada Amukta Changsi, Wari Karasasi, Mahak Karatuna Mahaki Kada Changkri, Rameshu Matungda Induna, Ka Manung Aduda Changkri, Ka Manung Aduda, Ikubok, Nahakna Aingonda Chawna Minambide, Nahaki Asingba Apamba Aina Loina Honagani, Nahaki Asingba Pumba Aina Loina Haidoklagani, Ramesh na, Sonia, Gyan Karatao, Wakal Adu Karafato, Aina Luhongliba Asigi Maram, Ai Haigetao, Nang Yumgi Tabak Amata Shuraroi, Mahakna Loina Tabak Ado Shuragani, Aikoi Anigi Maridi, Adum Nungsina Legani, Ramesh ki Wahai Sing Ado Tabada Sonia, Asauba Pumba Mangkri,
aduga maithong ado aduki matik haraubagi mami ama taram. Sonia mahaki tunggi punsida kari oirakani haiba mahak tamba ngamdi. Sonia yum aduda maharani ga chap manana leihankri. Makhong makutta amadi makokta massage tauba seba kaya ama mahak nungaina laikri. Ramesh ki nupi minai nupi amagum mahak na thabak pumba loina tawrami. Asum yengbada Ramesh ki maral mathum pumba Sonia na loina pashin kibagum tawrami. Ramesh kari mata wa nganglamde tumin na leirami. Yum ado Sonia na pan kibagum tawkre. Mahak Sonia dagi khara lapthok na bahonai. Nongma Ramesh na mahak ki nupi da khara matam kuina wari tawduna leirami. Sonia na makoi anigi mawong mataw adubu ubada khara saurami. Ikubok masi karino. Nahak aingonagi karigi lapthoknaba honari. Nahak ki nupiga matam sanga laidiba karigino. Nahak na haikiba adu ningsingdrabo. Aingonda wasaktuna haikiba sing. Ramesh na Sonia ai kari manta ningsingdri. Nangna khaliba adu adum tawro. Ai nangna haiba wa amatta ilaroi. Sonia aduki matik saukre. Mahak kada chensinkre. Thong ado kanna tingjinduna mahaki mapuroiba Arushta phone tawrami. Arush nang atubada yumda thoraktaba yadri. Aigi punsi asi leikha taakre. Aigi ijat manghankre. Kanana sunati ikubokna aingonda nattaba lichat kaya ama chathabikre. Mahaki toksilna nahakpu Dubai da thakibani. Arushna karino nahakna hairiba. Pabana adumba fattaba lichat chatlamgani haiba ai thajade. Nachin thiganu Sonia. Oidaba nganganu Sonia. Sonia na Arush nahak thajadarbadi ai sabut tharake. Mahakna video ama karamba video. Mahakna Ramesh ki kada leiringaida tumina namkiba video ama Ramesh pu lana uhanaba semkiba video ama Arush ta thakri. Arush na video adu hek ubada yamna ngakpa amadi thamoi kaina sauningba fawi. Aduna phone amuk tawraktuna Sonia da Sonia ai athuba matamda yumna thoraklagani karisu wagano matam khara khaktani nahagna ngaigadaba nini chanba numini ayuk aduda makhoi ahum breakfast samine ikhang khanghodana calling bell khinglangi. Ramesh na thong adu hangdoi mapanda khanghodana Arush leptuna leirami. Arush ki mamit adu yamna saubagi miyeng amani. Sonia hagutuna Arush ki manak tamna chensilagi. Sonia kanna kablagi. Ramesh na Arush nang karamna mafamsida ikhang khanghodana lakdiba karigino paw amata su pirakpa yadra. Arush asauba adu fathaba ngamdaduna mapagi collar adu paiduna nang aigi ipa nati nang naramchat motpa misak amani nangna aigi nupibu ijat manghanba natra ai nahakpu lemna tharoi. Arusna mapabu kanna leimaida intui. Ramesh na shor khara sangna honduna ichanupa nang aibu halu adubu aigi wa ase hana tako adugi matungda nahakna piningba dandi adu piyo ai loinamak yagani. Ramesh na photo khara amadi sithi khara puthoragi. Mashi pumnamak aigi imanabana tharakpani. Masigi photo ase yengo nahaki nupi masak ase munna yengo ijat yamna leitabi nupi amani. Mahak oktabi leifamda leibi nupi amani amadi mahak oktabi mafamda leibi mafamdugi karbar tawduna leiba nupi amani. Aigi imanaba aduna uduna aingonda hana tamlakraba wafamni. Arush gyan khara taragi. Ramesh na Arush nahakna Dubai da leiringaida Sonia na nangonda phone kayarak tawri video kaya yamna tharakpagi. Arush na paba mahakna phone call toina tawrakti aduga video amatta su tharakti. Wafam adu tabada Ramesh nokningba fawe. Fare adudi amaga amug yengo mahakna Sonia gi ka manungdagi table da thamliba legi gamla adu puthoragi. Mafam duda camera load tuna thambani. Ramesh na phone lokthoraktuna video sing adubu mathang ulami. Video aduda athengba nungdangda Sonia gi thongnau adudagi nupa ama changlaktuna makoi anigi apamba khuding nungdang khudingi chatharami. Video aduda uriba adu yenghaiba thabak natri. Arush angakpa amadi gyan pumnamak takre. Ramesh na Arush masigi nupa asidani nungti numit khuding nungdang khuding amadi video kaya ama mahakna thariba yenghaidraba video kaya ama nupa aduda thariba. Aidi ahanbada mahakna wari sanaba adu nahaka sanaboi khalli. Aina mahaki lichat adu khangduna aina mangonda drama ama chathabani. Asengba adu khangdokke haiduna ijat leibi ama oirabadi aigi inakta kaidawnungda changlakloi. Aigi kada changlaga karigi aigi famungda karigi tumgani. Pumnamak adu mahakna aigi lanthum pamluba aduna lanthum sing aduna mahaki mamit adu tanghanbani. Aduga amana aigi yumda leiriba aigi nupi atombini haina khaliba adu mahak ase doctor amani. Maramdi nongma Sonia na aingonda iral sijinba numit adu
adudagi mahaka plan tawduna ayhaki nupi atombini haina haijinduna leirakibani. Soniana aingonda blackmail tawnaba honaki karigi mahakna aigi lan asibu kalagi amadi mahakna lan thumpumba mahaki oiba pamki. Arush mai hauna sauduna phamlambadagi hawalaktuna Soniagi makhazaida khupakna thajilli naramchat aduk motpa mioibagi lichat chatabi oktabi aina nangbu kayagi matik nungsina thambi nang nungainaba kaya ma ina honai aina Dubai da paisa tanba chatpa natra aduga nahakna Sonia karisu kumangamlamde mamai makhada lukthaduna mahakna sanarama drama pumba khanglabada karibuno mahakna khungmadaba. Arushna hairagi paba mahak ase police ta taktuna police ta sinakrasi aihak mahak ase yeningdri mapana hairagi Arush nati police ta takladi society asina pumnamak khangkhragani pumnamak ijat lekhada taragani mahaki chapchabadi kothe aduda amuk hanna hankhiba aduni. Arushna mahaki nupi aduda nang khara tuna chatkro nangi Aronba nupa adugi manakta chatkro aina nangi damak nungsina khaluba pumnamak aina lanbani nahakpu luna nungsina tawjaruba aihaki iralni Sonia leimaida khu kunduna Arush ai nahaki nupini ai lankhre Arushna amuk ai nanga leminaba ngamloi nanga kainaba pami nanga aroiba oina kainaba pami punsi chupagi nanga kainaba pami ngakthi adu paiduna gate adugi mapanda inthokre. Arush pukning adu fathaduna mapabungda paba ai yamna lankre nachabu ngakpiu paba mapana Arushta yare oktabi mahakna aikhoibu mit mai panghalle aina nangbu Dubai da tharibadi nahakti madugi chintibi nupi aduna haiba adu khakta induna laikre mangonda adum ngauduna lekhiba aduda nangna karigumba mafam sida leirabadi achumba adu khangnaroi haiduna nahakpu mapal lamda thakibani. Mayam pumnamak matang asida wari asi tenchinjari wari asibu nungai natraga nungaite makhagi comment box ta comment tawsinbiro like subscribe amadi share tawsinbiramo mathangi anoba wari amada amadi mathangi topic amada amuk hanna aikhoi punna thengnarasi. Thank you everyone. Yaifare.